Church sanganaba hotnabada yetnabadagi ama sokle Technopol Police ki machi police ki manung channa tusimi Village ta Baptist Church ama sangabagi thoramda madubu sangaba yagani yaroi haina yenarakpagi thodokta khatna chainaba thokpadagi Meeoi ama sokle church ki pochai kya thugaiduna amang ata thoankre hariba thodo asi ngasi ayuk pung 10 makhai rom tabada thokhibani thodo aduda soklaba Meeoi adugi maming khamba saka yankhai ga taruk apokpa samtrimandon kawi Nungau Rock Village dagini mahak church sangabagi thoramda cameraman oiduna video coverage tawduna laibani thodo asigi matangda mafam aduda lairamba church ki thaupuba nupi kharana phongdorakpagi matung inna Maring Naga Baptist Association gi makhada nauna saba loishenuna ngasi sangaba yanaki sangaba sida dedication minister oigadaba MNBA gi executive secretary oiriba Meeoi amabu khanbada Construction Committee ki maikaidagi mahangna dedication minister oina hapi yaroi haibadagi thodo asi thokibani hairi Churchanpur district ki Panjang village tagi rocket amadi bomb yauna khutsu kulai kaya fagatkhre Manipur da hauji tholiba irang asiga mari lenana security force na ching amasung tampaki mafam singda changsilakpa area domination thabak leptana chathaduna lagli Khongthang asigi manung chana combined security force na Churchanpur district ki Churchanpur police station gi manung chana laiba Panjang village chathiba humbagi thabak chathabada rocket amadi bomb yauna khutsu kulai kaya phagat pangamkre fagalaba kulai sing adudi charangna feet 8 muk changba rocket mari country made mortar ahum improvised mortar bomb ahum radio set ama amadi country made grenade anini haidi nakala maromda state asida hokiba pungkun mari asida pamdaba thodok sing thokibagi paudi laite security force singna irang thokpa yaba ching amasung tampaki mafam singda thiba humbagi thabak leptana chathari haina police control room gi maikaidagi thokpa cherol amana hairi police ki paugi matung ina security force ki akanma section tharangi loinana ngarang national highway 37 Imphal Jirbam lambida gari Chaniga ama amadi National Highway 2 Imphal Dimapur lambida gari chahunga yankhai mathoi akanba security ki section tharanga loinana Imphal changlakre haidi irang asiga mari leinana chingama sung tampaki mafam chamaga mapanda security checkpoint hangdoktuna akanba section tharanga loinana check tawbada Meeoi nipan faduna wahang pawang chathaki haidi Kuki narco terrorist ka India lenga ka khusamnaraga Manipur gi fazaraba unity thugaina ba honaragliba asi laibak thibani YK Diren Manipur thugaina ba changsilagliba khongthang asida Manipur da khunda minariba furupcha khudingmak namayong nabagi damak national unity ama sagatpa tangai fadaba lei Kuki narco terrorist ka India lenga ka khusamnaraga Manipur gi fazaraba unity thugaina ba honaragliba asi laibak thibani haina United Committee Manipur USM gi president YK Diren phongdokre wafam ase USM na senduna to let Manipur live and grow together haiba Hiramda October Mass Rally 2018 Buning Singh Babu Thoram amang asi Manipur Press Club ki Lokta Hall da pangthokpa thoram amada phongdokhibani thoram aduda USM gi consultative member sing haibadi Yumnamcha Dilip Kumar Khomram Ratan advocate Laisangbam Jadu Laurangbam Birjit na chingba thoramgi athoiba mithunglen sing oiki USM gi president YK Diren amakhatar duna phongdokhibadi UCM gi punna hingminaba punna chokhatminaba haiba wakhalonda ngasi fawba miyamga loinana thabak pangthoktuna lakli Manipur gi integrity amadi national unity thugainaba ngasi fawba leptana adumak chathari haukiba chahi 2001 dagi hauna Manipur miyamga Manipur gi integrity ngaknaba ngasi fawba thengnaduna lakli Manipur punna kangluf kuntraga mari hingminari bani adubu nakal nakalda fatabur singna group khaidok Manipur thugaina ba honarakpagi makha chatharakpa oina ngasidi narol dagi changsilakpa Kuki narco terrorist singa India lenga ka khusam naraga fazaraba unity asi thugaina ba honariba asi laibak thibani India gi proxy war na maram oiraga ngasi ekoina lana si mayok naribani magna makha tana hai Manipur da khudaminariba Yellow mi singna achetpa mari amaga loinana leiminaba mathau tai aikhoi isana khunai asi ngakpana khwaidagi fai India lengang thugaina ba silakli balalong asigi aikhoi apunmagi wakholon ama sagalaga maithiba PC punna lepminasi loinana apunba thauna puthoktuna UCM na Manipur da thokliba thaudok wathok sing asigi mayokta thengnana ba ngasi su sem saduna lairi haiba wafam phongdoki All Naga Student Association Manipur Ansam gi maikai dagi aramba tengol unit tara ga nipan gi Meeoi singna Naga micham ani Tamthina fu chairakle haina maral siri Ansam gi maikai dagi thengkhang kayarakta Naga micham sing fu chaiduna awaba pibagi thodok sing chatharakpa sida nungnangba phongdokladuna mari leinaba state ki authority da athuba da thabak lokhatuna Naga micham ani fu da chenaba Meeoi sing ain gi oiba action lokhatkadabani taksilagli Ansam gi cherol amada October Kuntra mathoige ayu angan bapung anirom tabada laibak thiba thogdo asi Imphal West ki lamsangda thokibani thogdo asida B Hergaon Blaction Paumai Apokpa Baino Kodom Khulen village
amadi Dalau Paumai Apokpa Hirini Liai Kulen Biles Hariba Meeoi ani asi Arambai Tengol Unit 18 gi Meeoi singna Thoubaldagi sa lairaga halakpada faraga Tamthina Furakkhibani Meeoi ani asina makoi Nagani haina masak taklaba fawbada makoi ani bu faraga Arambai Tengol Unit 18 gi camda pusillaba matung masada dakfam naina furakhi makoi ani bu automatic rifles na namlaga kihenbagi thabak chathabaga loina na masada yarakpa lupa 61,400 su namduna lahokhi Ansamgi Maikai Arambai Tengol na Naga Michamgi Mathaka Tamthiba Saza Chathaba Sibo Kanmawong the condemned Tauduna Masana Masabu Maitegi Lam Ngak Se Nabalingba Amadi Lamda Masigi Meeoi sing Ngak sing Naba Hingli Haina Lauzari Be Eti Kangbuna Masagi Mingchat Tigadaba Thawong Chatharakpa Si Ikai Ningaini Eti na Micham Faraga Tamthina Phuchaiba Chathabagi Nungi Oiba Wakhalon Adu Karino Haina Hangladuna Thawong Asi Mipung Khudingma Condemn Tawfam Thoi Manipura Thokliba Kangluf Kilan Asina Naga Sing Asi Nakal Amatada Tongsinba Tauduna Leirakhibani Loina na Manipurbu ingtapa mahusagi fibamda hanjil hannaba kanna honaduna laglibani haidi Amarom the Naga People's Organization Senapati District Student Association Amadi Senapati District Women's Association gi Maikai dagisu Arambai Tengol gi members sing na Naga Micham ani Tamthina Furakpagi thawong amadi masada yawba senfam mulhauba sibu kanna yaningdaba fongdokladuna chenaba Meeoi sing pungni funipan gi manungda faraga chairak pigadabani ngasi Senapati da pangthokpa pawgi mifam amada Naga People's Organization gi President Kuba Peter na Arambai Tengol Unit 18 gi Meeoi sing na Naga Micham ani Tamthina Furakpa thawongbu akan mawongda condemn tawi state asigi law enforcing agency sing na siguma thawong asibu thingba ngamdaba asishu condemn tawi maram asina chenaba Meeoi sing pungni funipan gi manungda chairak pigadabani wafam asi thabakto Authority na onthorak taba tarabadi Senapati miyamna tumina yengduna leithok loi hairi ngarang October 30 da thokiba thawdo aduda victim oiriba Kodom Khulendagi B Hargaon Blation amasong Liai Khulen Paumai Biles Dalau asi Arambai Tengol Unit 18 ga hirama matada mari leinade Haina Control Unit 18 na thadorok cherol amana hairi cherol asina makhata na hairi bana Naga ichil inaw asi Unit 18 na koliba mafam aduda faduna leide Haiba pau tabadagi changsinuna chumilali haiba khandong naba honaki khanglaba matung Meeoi sing adu Senapati gi paumai jati ni khangbadagi Unit 18 gi maikai dagi fubu chaiba amata tawdana wari sanaraba matung da unit asidagi chatkhibani madugi matung da fubu chaiba ki han khanganba amadi sel lauki haibagi thodok sing adudi KCP ibungo ngangong gi kangbuna tawkhibani hairi